Kangpokpi district ang ngarang ambush chathaduna church ki luching basing hatkiba amade kaya amana asok apan nang hankibagit tawong ado Naga People's Initiative for Peace Npip na akan bumong the Condemn Tourakli lup asina thadorok pachirola mana high laibak tibat tawdok aduda Reverend Dr. Vumchang Sitho Pastor Kaigawlun Lohomvum amasung Pastor Paugulen Sitho na laikidabada awawa fongdorakli tawdok aduda luching basing asiga chatmin naruba kayasu asok apan nangke asigumba ka henbatong asi Npip na akan bamong the Condemn tawbada natana kut lai pai daba micham sing hatpa asi laibak tibani chatli bachahi asigi Mars kungama toida kuki Npip Manipur gi luching basinga laikidraba Reverend Dr. Visel Hauga Faminaduna Tangdu Leitaba Hanjil Hanabagi Matangda Warishana Kibane Kangpokpida Pangtokiba Mifamaduda Dr. Visel Hauna Naga Amasung Kuki Shingi Marakta Tangdu Leitaba Hanjil Hanaba Hotnari Basingda Tengnaraki Basing Ado Paudam Lambane Tangdu Leitaba Hanjil Hanaba Hotnaram Baluching Ba Amada Ambush Taushinduna Mihatina Hatpikiba Ase Kaidong Nungda Yamna Yabang Amloy Marilay na ba authority na so akan ba matam akak na ba matam gi manung da investigation chatudana achumba wayal fanghanbiyo makata na pamda ba thodok sing ase thokhan na ba CSO furup ki luching basing amade miyam na putna hotna minase nakal marom da maralay jada ba naga micham kaya houses oina fazan krib ase laibak tibane fazan kiba micham sing adu atubada tek takai da na thadok pir u haina so jerol asina makata na fongdorakli